Online Manipurgi ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau. Union Home Minister gi yachang mayokta laiba Kuki CSO sing action lobagi matam oide M Tombi. Manipurgi Governor Joy Kumar Bala yauna Delhi da pangthokiba awang bathaki mifamda Union Home Minister Amit Shah na phongdokiba wafam sing adugi ona tainabada Itlf Amadi Cotu yauna Kuki gi CSO sing na phongdoragliba wafam sing adugi mayokta Action Lwkhtnaba matam yaure haina Siba Sena Manipur State ki President M Tombi na phongdokre. Wafam masing asi Babu Parada laiba Siba Sena ki office ta pangthokiba paumi singa unabagi thoram na phongdokibani. Mangna makha tarduna High National Highway hariba lambi asi state amagi pukchak lambi ni. Business macha tawramba miyoi kaya ama National Highway singda chathok chasin tawba yadaba sina maram oiraga yum pubada kham thengna awaba mayoknaribani. Miyam ke awaba si uduna center na tha asigi nipandagi National Highway singda apanba yauduna chathok chasin tawhangadabani haina thamkiba wafam adugi mayokta Kuki CSO singna makoina taliba separate administration gi demand adu pidriba fawba athing mathamgani haina phongdoragliba sida taraina lofam thokte Union Home Minister amana haiba wafam fawbada Thawaidaba asidi Government of India da singnabani haibadu mayek sengle chingdadi lo leitabagum Kuki CSO singna tawriba thawong asida tuminna yengduna leigadawribra haibasi achawa wahang ama oiragle haukiba matam kharagi mamangda su Manipuri Governor Joy Kumar Bala na ching amasung tamgi naha singna logi wangmada sisinariba kusukulai sing pikhalakadabani haina khangalabasu wafam adubu tungoinaraga Kuki singna taliba demand pidriba fawba khulai amata pithokloi haina phongdorakiba leikrabani Kuki singna thauna laina chatharagliba thawong sing asidi lamdam asida lo chalaiba ngamdabagi fibam amada leire haibada haimanba thokloi Kuki singna tawning bada tawboda asum yengduna leigadawribra haina sumangna pendaba phongdokhi an order ning thi na ngaknaba Governor AK Bala na chair lauduna awang muthaki mifam pangthokre Manipur da mausa gi punsi da hanjilaknaba honnabada law and order ning thi na ngaktuna fabalai ngaklon ama lehennabagi matangda Governor Joy Kumar Bala na chair lauduna ngasi makok thongba officials sing saruk yadun awang muthaki security mifam ama pangthokre Imphal ki Ras Bhavan da Governor Joy Kumar Bala na chair lauduna pangthokiba awang muthaki mifam aduda Chief Secretary PK Singh, Security Advisor Kuldip Singh, DGP Rajiv Singh, Commissioner Home and Ashok Kumar, 3 Corgi GOC Lieutenant General Avijit, S. Prabandakar, 59 Mountain Division ki GOC Major General SS Kartikiya, IGAR South ki Major General Raf Rup Singh, Manipur Police ki IDP Singh, CRPF ki IG Rajendra Narayan Das amasung BSF ki IG SK Mishra Sarukya ki Union Home Minister Amit Shah na chair lauduna tha asigi amada Delhi da Manipur gi Governor Joy Kumar Bala yauna Manipur issue gi matangda awang muthaki mifam ama pangthokraba matunga si Ras Bhavan da Governor na chair lauduna pangthokiba mifam aduna chahi anirom tangdu leitadaba fibam amada lakliba state asi mausa gi punsida hanjilaknaba amadi leiriba security issue singi matangda kupna khanaki hairi awang muthaki security review mifam aduda leiriba security gi matangda khanaduna Manipur da hojik chathariba Security Operation singi fibam kupna yengsinki amadi kari tawgadage amadi kari na tawroidage amadi karama thabak lawkhatlaga security gi fibam phagatkadage haibagi matangda su kupna khanaki loinina security force deployment tawbagi matang security gi strategy sing hena mapungfa na loinina monitoring amasung response ki matangda technology integration tawbagi matang su khanaki hairi Regional threat ki matangda mifam aduna mapan gi safuna maram oiraga state asigi tangdu laitadaba fibam ama leheliba asi Karam tawna mayoknagani haibaga loinana security gi fibam da risks oiba area sing khangdoktuna thabak Lwkhtnaba security operation na tongan agency sing kusam na pangthoknaba amadi interagency communication amasung collaboration gi thabak sing fakat hannaba ahem mieng thamduna khanaki amadi leiriba crisis asi handle tawnaba hana leiramba security gi mechanism samdoknaba su khanaki hairi security framework Modernizing tawnaba policy reform tawba amadi security ki thabak mai pakna Lwkhtnaba honnabada miyam saruk yabagi tangai phadaba wafam singsu puthoktuna khannabaga loinana security ki thabak thoram singda miyamga transparent leina communication tawnaba wafam su ngasigi awang mathaki mifam aduda kupna khanaki hairi security amadi lenga ki thabak thoram sing fagar hannaba critical security issue sing asi lehandanaba amadi lamdam asigi mipung khodingma aki tujunga pokhandana Mahausa gi punsi da lehennaba amadi chawkhatpa ingtapa lamdam ama puraknaba chapchaba poram sing yathoknaba pandamda Governor Joy Kumar Bala na chair lauduna awang muthaki security gi mifam adu pangthok center gi wafam da phong na singna riba Cotu gi mathakta khudakta legal action lawgadabani komi Union Government gi wafam da phong na singna duna wangang liba Committee on Tribal Unity Cotu gi mathakta khudakta legal action lawfam to haina
Coordinating Committee on Manipur Integrity Kokomina demand tawri. Kokomina thadorokpa cherol amana Cotu na March 3 da cherol ama thoktuna Union Home Minister amadi Government of India bu phongna singnaba thawong loop asina akanba mongda yaningde Kotigi wafam adu unconstitutional oibadana chana National Unity Law and Order amadi Indian State ki sovereignty bu singnabani. Kuki Jo Community ki declaration ni haiba Kotugi wafam adu leiba asigi constitutional framework amadi democracy bu thawoidabani maram asina asigumba warol ama phongna tholiba sida khudakta legal amadi administrative ki akanma miyeng changgadabani haiki. Cherol asina Union Home Minister na Delhi da pangthokiba high level meeting da pikiba directives singladuna mifam maduda Union Home Minister na Manipur da mahusagi punsida hanjilaknaba khongthang ama oina tha asigi nipandagi Manipur gi lambi khudimangta miyam athingba amadi akiba leitana chatpa haunaba directive pikibani. Wafam asima Kokomina taram nauli adubu karigumba Union Home Minister amisana masana ngangkiba wafam ngaktaba tarabadi santi pamjaba lamdam asigi miyamna mangonda leramba thajabadu mangkhigani. Manipur da irang asi thokrakhraba matung Union Home Minister masana pikiba thajaba kaya ama thabakta onthokkhidaba state asigi miyamna mayek sengna ningsengli hairi. Kuki jogi area da no free movement lehelwe haina ngarang Cotu na phongna ngangkiba wafam Indian Constitution na piriba fundamental right atamna singnaba unlawful oiba wafam ni Indian territory manungda chathoksin tawbada community amata na thingnabagi haglaite masigi mathakta Kuki Jo volunteer amata faba yarwe haina Cotu na warning tawkiba simaksu rule of law bu singnabani loina na makoige demand fangdana government na santi puraknaba thabak lawkhotpa yarwe hariba simakna makoina tawriba thaba asi Riveleni haiba mayek sengna taklei maram asina center na lorokpa khongthangda apanba ayepa pirakpa mioi khudimaki Mathakta Akanba legal action lawfam thoi hainasu Kokomina demand tawrakli cherol asin hai nation gi sovereignty bu phongna singnariba Cotu amadi masigi luchingba Singi Mathakta Union Home Minister amadi Government of India na khudakta legal action lawduna cherol adu thokpada chenaba sing law enforcement agency singna faduna community amatana amadi group amatana national integrity da singnaba yade haiba utkadabani hainasu center gi pukning chingsili. Kokomigi oina apunba Manipur ama haiba wafam asida achetpa firef leibana national sovereignty da singnaba sing yade haiba khangangadabani amadi asigumba separatist wafam asibu democratic institutions sing civil society organizations sing amadi responsible citizen khudimana condemn tawfam thoi Manipur bu thugaina bu honarakpa thabak singda Kokomina tumina yengduna leiroi law chanaba lamdam ama oibana Manipur gi integrity ngaknaba khudakta action lawgadabani hanasu Kokomina phongdoragli.